Taruk Suba Semister gi exam September mayai chalakpada taoraba yai maruoiba point khara kadang hana mayamda thamjage ani suba amadi mari suba semester promotion piraba yai mahairoi singna khudong chagadaba exam center khanba yagadawri full mark hanthaduna exam gi matam pung ani khak oirakadawri Manipur da lairiba BA, BSc, BBA, BCom, PPES ki taruk sub semester gi exam sing COVID-19 laisana maram oiduna tawduna lakpa adu September gi mayai salakpada pangthoklaba yai haina University and Higher Education gi Joint Director T Ojina MU gi register amadi examination controller da ais ba chairol thaduna khankhre chairol aduna hai Manipur University gi authority singna higher Risky mafamda laiba mahairoi singi yengduna mahairoi singi khudong chanaba singadabani amadi college ayamana quarantine center amasum COVID-19 testing center oikibana college singi principal singsu manak nakbada laiba school college ta exam center oiba yanaba singadabani hairi sorol aduna makha tana hai taruk suba semester gi exam asi September gi mayai salakpada pangthoragani COVID-19 laisat ki phibam yengduna exam gi full marks su sada yankairom hantaraba yai loinana exam gi matam su pung ohum dagi pung ohum gi mahuta pung ani da hantana bo honari exam pangthokpa matam da physical distance nga kani aduga ani suba amadi mari suba semester gi oina promotion su pirakpa yai hena sorol aduna makha tarakli